All Manipur United Clubs Organization Amugo na Thadorak Pachirol Amada Laklibo August ki Tarik Mari English Aniga Kuntaruk Asida All Manipur United Clubs Organization as Lisang Sina Pangtok na Lakliba Manipur Integrity Day Thoram Kun Mapan Laksuba Oina Pangtok Lagani Haina Jerol Asida Fong directly Thoramasi Jiribam Bishnupur Kakching Thobal Imphal East Amadi Imphal West ki Mafam Singna Pangtok Pagalunana Mapung Oiba Thoramna Amugo gi Public Holder Pangtok Lagani Haina Jerol Asida Fong directly Makata na Jerol Asida 1997 da India lenga ki policy na Manipur apun bagi saktam amadi lamgi ngamkri thugay na ba pirakpa akanba safu adugi mayokta Kanglop Purup Singgi oiba manaba ihaw na safu adubu thingnaki 1990 dagi India lenga asina military gi sakti adu sizin na duna namthaba nganglagtabagi communal card sizin na ba horaki asumna lakliba machet asi 1997 dagi communal card asi sizin na duna Manipur machet thugay raga Manipur mutat na ba hotnarakli habisi mayek seng na uba fanglakpadagi madugumba India government ki policy adu makha chathaba yaroi haiduna kholaw lauduna miyoi la kayana khojunchang oiduna Kiba August Mari 1997 gi khongjak adu Manipur gi Integrity Day gi damak punmin nakhiba amadi kiba khongjat ni haina fongdurakli makhatana matam aduda laikhiba Manipur apunbagi saktam amadi lamgi ngamkhaida singnarakpa India lenga ki policy gi machat adudagi ngasi ma India gi aronma policy na chatharaklaba ethnic polarization thawong asina hena tamthiba saklon lorakli machoi pikna khaidoktuna sonta laga punna muthatpa haiba Manipur mutnabagi policy asi Thingnaba haibasi Manipur Integrity Day August Maribu Ningsing minaduna apun magi panggal sagat pa haibasi yamna maru oiba amani haina fongdurakli maramaduna August Mari Manipur Integrity Day English nganiga kuntaruk asina lakpada lamdam asigi Kanglop Purupumna Maki ichuninaw ima ibel ahalaman satra naharol kwai miyam amata chithadana sarukyamin nasi haina chirol asida makhatana fongdurakli Kargil landfamda laibaki damakta thawai pontha pikraba athoba singgi mafamda ikai khumnaba utuna ngasi Sundays on cycle gi thoram Sports Authority of India sai STC Khuman lampak Imphal na sinduna pangthokre Kargil Vijay Diwas palan thoramga mari lenana Indian Armed Forces haiba thimda ngasi Fit India movement gi saruk ama oina pangthokiba Sundays on cycle gi thoram adu ngasi ayuk sai STC Imphal Khuman lampak ki office mamangdagi 26 sector Assam Rifles ki commandant MD Akbar CMO Palil na chief guest Waiduna Lamthaki. Tharamasida 26 sector Assam Rifles ki Major Sarang Them Ihesh Meite amasung Sai STC Imphal Khuman Lampaki Center in charge Maibam Ramani Januna Mathang Sitna guest of honor amadi president oina surukyaki punna cyclist chamarom na surukyaduna pangthokiba tharam aduga mari lenana commandant MD Akbar na hai miyoi bana selfana parabasu hakchang fatrabadi karim takana de maramaduna aikoi pumna makna hakchang sajal tawduna amadi cycle thoduna hakchang bu ana ayek yauduna thamgadabani haina fongdurak Kargil Vijay Diwas palan thawrangga mari lenana ngasi sai STC Khuman lampak Imphal da sinduna Sundays on cycle da 26 sector Assam Rifles na sarukyaba fanganba asi yamna laibak fabani lunana masida miyam na susarukya biyu haina su fongdurakli ngasi cycle gi rally adu Khuman lampak tagi lamtharaga kanglapat paringda laklaga sanjenthong lalaga jekon faraga hapta dagi amuk Khuman lampak ta lamthungfam oiki maruina akoina patriotism has important amore ikoi lebak ngakpo lebak ningba amasung lebak ngakpo gi thabak tawba habesi karino afaba khanba ngamba mi singdo habedi masa healthy weba mi adu khaktana khanba ngamgodamne drug sinakiba natragna drug tai ikoi laisudana lerba moi afaba gi wakhanda propanga moi aduna ikoi ngasi gi event si maruina akoina masida ikoina aina keno pinning bas slogan di karino haba matamda no to drug yes to life ohelaga drug ti kanba amasung ikoi gi haksang si afaba lamid chalhanba ama anisibana ikoi gi afaba wakhan khallaga ikoi haksang si fanabo henba amasung faraga ikoi gi lebak ki damakta khanba lebak ki fanaba tawiramba inkhal liba angang sing sisu ikoi namasi gi thi kano sida idea sida ikoi na moi promote toba every khudi kano khudi mak steps khudi mak to moi ba karai de soi ki de ki habese ikoi na tawraba mati ikoi gi lemhori ba angang hogli ba angang sing china moi na si ikoi gi mataw tawdurni
Wabagai Kendragi Manung Chana Laiba Hangun Ngakapat Amadi Santel Dagi Hana Atopa Party da vote piramba Miyoy Chani Rom Wabagai Kendragi MLA Dr. Usham Debenda Sogat Lagani Haiduna BJP da Changlakpada MLA Dr. Usham Debena Harautaram na Okre BJP da Nongna Changlak Liba Singh Busu MLA Dr. Usham Debena Harautaram na Opagi Tharam Ama Ngarang Hangun Maya Laikai da Laiba Nongyay Mayum Ayub Ali Yum da Pangtokre Hangun Ngakapat Development Committee na Sinduna Pangtoki Batharam Aduda Wabagay Kendrigi MLA Dr. Usham Devena Chief Guest Hangun Development Committee ki President MK Sahid Khan na President Irong Zilla Parisat ki Member MD Iqbal Wabagay Gram Panchayat ki Administrative Committee ki Chairperson Yumnam Hemchand Hayel Hangun Gram Panchayat ki Ward number 8 ki Caretaker Member MV Sahidur Rahman Ward number 7 ki Caretaker Member MD Rafiuddin GP Asigi Line Department ki nominee Laishram Dineshwar Social Worker Singh Amadi Wajid Singh L. Yaima Retired MR MD Nabachawbana Guest of Honor Singh Oiki Tharam Aduda BJP da Nauna Changlak Laba Singh Adubu MLA Dr. Usham Debena BJP gi Lenyai Yanduna Harau Taram na Oki Hari Ngarangi Tharam Aduda MLA Dr. Usham Debena Mahapunushi Biduna Nauna BJP da Changlak Leba Singh Taram na Opagal Lunina Thagatpa Fungdok Laduna Hakibada Politics Toba Vote Lepa Aikoi Bumiyamna Sogat Pidaba Nushi Bidaba Aikoi gi Hakchang da Yariba Hakchang Kaya Singh Asi Pauba Miyam Gini Haina Fongdoki Rajniti Toba Aikoi na Pukcho Singh Laktraba Miyambu Pelhan Bangam Drabadi Rajniti Wala Ko De Haina Fongdoki MLA Dr. Usham Deben na Makhatar Duna Mahakna Ahanba 2007 da Wabagay Kendrigi Mihut Oiba Matamda Segma Jindagi Maibang Konjil Paubagi Chaurakna Kilometer Tra Manga Khara Hena Sangba Lambi Asi PMGSY gi Makhada Semnaba Paisha Sanction Tawki Adubu Lambi Sembagi Mahaki term loiraga Semkibani Mahakna election da Maithiraba Matung Dasu Lambi Asi Semnaba Kanna Hotnaduna Laki Mamangi election da Hariba Lambi Asi Semba Ngamdrabadi Mafam Asida Vote Khomba Lakloi Haina Miyamda Fongdokiba Wafam Ama Laikibana Area Asida Vote Khomba Changlakide Adubu Hojik Sekmai Jindagi Maibang Konjil Faubagi Lambi Asi PMGSY gi Makada Black Topping Tawduna Semlagani Lambi Asi election Mamangda Semdrabadi Handak Sumafam Asida Vote Amata Khomjaroi Haina Fongdoki Makata na Handak Semgadoriba Lambi Asi PMGSY gi Makada Thadarakpa Paishadagi Mahakna Ahenba Selfam Haptuna Quality Leina Semgani Haiki Kole pa koi game khang leji ba ai sai ba toro ai paisa ka phak jaba to ai lupi da sara sara ba saw je bo su ke de bu su hai ji ba ai lupi na paisa phangi he si nga si da saw ne nga da le pi ji ba adu prasa miyam na doktor le hure asudang na hawre hai ba tam di ai ni yam na ngam ngam da ba si ma ga do su tara do su ai hu sa ba sa thi ba ne ba